Ahan Badamaru Pau, Kunmathoi Suba, Liang Mai Kaitel, Hayeng Pangtokadoriba, Sazibuno Mapanba, Cheraubaga Mari Lanana, Yumnam Laikai, Yumjau, Lairimbi Lampakta, Famkre. Krumzari, Am-Istv Manipuri Pau Yang Tabriba Singbu, Taram Nokchari, Pau Sanduna Pizari. Kunmathoi Suba, Liang Mai Kaitel, Hayeng Pangtokadoriba, Sazibuno Mapanba, Cheraubaga Mari Lanana, Yumnam Laikai, Yumjau, Lairimbi Lampakta, Famkre. Indo-Myanmar Road Sports Association amasung Liang Mai Imphal Market Committee ga khutsamna duna famkiba kaithel aduda None Tamenglong Senapati District yauna Liang Mai Furupna Khundaba mafamsingda puthokpa manamasing yauna potlam kaya puthokiba kaithel aduda manak nakpa amadi atopa mafamdagi lakpa miyoy kyana laktuna potlam sing lainakhi Famkiba kaithel aduga marilainana Liang Mai Imphal Committee gi co-convener Diffui Prinmaina famliba Liang Mai Imphal kaithel ase Kunmathoirak subani ngasi famliba asidi hayeng pangthokadoriba Sazibuno Mapanba Cheraubaga mari lainana Indo Burma Road Sports Association ga khutsamnaraga fambani Liang Mai Imphal kaithel asida tungan ba district sing da khundariba Liang Mai Furupna puthokchariba potlam sing yonba Loinana ipaipo singna matam amada kaithelda yelho furup singna punminaraga unaraga awanungai tanaraga amata oibagi nungsinabagi mari sagat minaraga hingminaramba adubu ngasigi mirol aikhoina amuk hana khungul liraga lamdamasida oiriba luraba tanphamasida amata oibagi mari sagat minabagi pandamda haudokhibane masigi damak Imphal gi tongan ba mafamda Liang Mai Imphal kaithel ase famlaga lakhibagi ngasi asina Kunmathoirak subani Liang Mai Imphal kaithelgi akak naba mafam amal laitriba faubadi laikai gi club amadi ima ibel singa pulaga mafam da kaithelasi hapta amage sagol sen numita famnaba honagani haikhe Akoi permanent oiba bafam amasu thiriga lei adubu akoi gi main oiba aim objective asidi people to people unaraga chata different location chatgi hojik te adugi makhatana seba tawthidi oi permanent oiba mafam ama amasu temporary oiba bafam ama di location da thing bagi akoi wakhandi leiraga government is approach leire body sabusu lei adubu explore tawga bafam kaidino pham do bai mayam tanaraga mayam di ayaba jaga da koi tawbani hase Haijan Nimbani Amasung Nasi Burma Road Sports Association as mine Atoba Hodam Lobbies and Awi Tangja from the Makta. Indo-Burma Road Sports Association gi Vice President RK Maipaksanana famliba Liang Mai Imphal kaithelase Liang Mai Imphal Market Committee ga khutsamnarga maroina hayeng pangthokadaba Sazibuno Mapanba Cherauba asigasu marilainana sinbani Association asina hojik lamdamasegi tangdu leita driba seda Liang Mai Market oiragasu Mao Market oiragasu yelhaungaidagi laiminaraklaba yelhaumi furup aikhoi maselgi marakta amata oibagi mari adubu hena setsin minaraga amata oiba apunbagi pangal sagat minabada thodang lawbaga loinana paujel piba oina so sinbani haike Asiguraba Liang Mai Imphal Market Committee na silang do ko iba pun sa market ting tawbige haiba sa ko na taram officer integrity sagat pagi yung pham ama oina leba asigi leba tangdu leita da ba asu mo posa ka se tangdu leita na punna hingni mo pa maga do pandam ma ko san na paktuk sabni haiba office media gi tongda tungok seri loina na irija sing so asigumba wa kolon sidis sabat piu haiba office tamse Paugi Maraktanatan break amatang luminase. Admission open. Scientific Excellence Academy CNA CUET UZ Preparatory Course 2026 Lakliba Mars Kulumde Hojuragani. Mamangi sahi singda All India ki number 1 takraba college singda admission phanganba ngamkraba institute ni. Counseling, study materials, interaction program, mock test asina tingbagi kudong sabasu phanganjari. Mafam kay sampat hodam narak near traffic point opposite oil pump. Office hour 3 p.m. to 7 p.m. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Yemi makigano Azab thammo Sige yun se next time tina check sin na lapsi laga tham ko bani ne Dadarang se
Juhar habaga amta kidrabo. ꯑꯁꯨꯝꯅ ꯃꯌꯥꯝꯗꯨꯅ ꯃꯆꯜꯕꯨ ꯉꯥꯛꯁꯟꯕꯒꯨꯝ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯀꯗꯕꯗꯒꯤ ꯑꯦꯛꯁꯇꯤꯛ TMTꯅ ꯉꯥꯛ ꯁꯦꯜꯂꯤ ꯑꯦꯛꯁꯇꯤꯛ TMT ꯖꯣꯍꯔ ꯍꯥꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯁꯦꯝꯕꯅꯤ ꯖꯔꯃꯟ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯕꯅ ꯀꯪꯀ꯭ꯔꯤꯠꯀ ꯇꯣꯛꯅ ꯇꯤꯟꯅꯕ ꯃꯇꯝꯗ ꯃꯄꯥꯡꯒꯜ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯒꯠꯍꯜꯂꯤ ꯑꯦꯛꯁꯇꯤꯛ TMT Strength is in the quick ꯍꯣꯡꯂꯛꯂꯤꯕ ꯄꯨꯟꯁꯤ